Contractor singna THIKA PHANGNA-BAGIDAMAK infrastructure ama SHEMGATPADA TANGAIPHADABA ACHANGBA MAMAL ADUDAGI HANTHANA THABAK SHUBANA MARU OINA CHINGI MAPHAM KAYADA infrastructure SHEMGATPADA quality maintain Touba Ngamdabani HAINA MANIPUR gi HANNAGI Chief Minister NONGTHOMBAM BIREN PHONGDOKKHRE Microblogging site X da thagalakpa post amada NONGTHOMBAM BIREN hai state asigi CHING gi mafam singda SHEMGATKADABA infrastructure singi TANGAIPHADABA senfam adudagi Hantharaga contractor singna THIKA lauduna THABAK SHUBANA MARU OINA CHING lam singda lambi thong amadi atai infrastructure singi quality maintain tawdabani CHING lam amadi tampaki lamdam anida infrastructure SHEMGATLIBA asida khenaba leiriba asigi matangda pendaba PHONGDOKKHRE matangda mahakki oiba wafam PHONGDOKLADUNA NONGTHOMBAM BIREN hai state asigi jiribam senapati kamjong amadi ukrulda leiriba contractor singna government na project amagi damak kaithoklakliba senfam adudagi hantharaga thabak sujage haiduna tender apply tawi CHING mafam sing asida tawgadaba project singi apiba mamaldagi contractor sing asina Chada kunthranithoidagi kunthrataruk dasmit mari nipan Phaoba Mamal Hantharaga tender bid apply tawbana CHING lam sing asida paikhatliba thabak sing sending phangnanaba hotnabada quality maintain tawba ngamdabani haina lawi asigumba fibam asida aikoina afaba lambi natraga infrastructure amagidama karamba asa tawgadawribano lupa chama changgadaba thabak amabu lupa humfu mari dagi humfu nipan phaubugi manungda chading tawduna thabak sujage hairabadi CHING lambi sing quality laina semba ngamgadawribara hangladuna mahangna phongdokliba wafam aduda Asian Infrastructure Investment Bank na thingkhiba thabak amagi matangdasu tek tawri